Hello everyone, ꯉꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯧꯕꯗ ꯂꯥꯛꯑꯦ. ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯎꯇꯤ ꯊꯣꯡꯕꯒ ꯑꯗꯒꯤ ꯕꯣꯔꯥꯒ ꯇꯧꯔꯒ ꯂꯥꯛꯑꯦ. ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ. ꯉꯥꯔꯤ ꯑꯃꯁꯨ ꯉꯥꯔꯤ ꯇꯦꯛꯊꯣꯛꯈ꯭ꯔꯦ. ꯂꯤꯂꯥꯁꯦ ꯈꯤꯇꯪ ꯃꯑꯣꯡ ꯆꯥꯗ꯭ꯔꯦ, ꯈꯤꯇꯪ ꯍꯧꯕ ꯌꯥꯎꯔꯦ. 하나 더보자.
ꯆꯥꯏꯕꯪ ꯁꯦꯒꯥꯏꯈ꯭ꯔꯦ. ꯁꯤ ꯑꯝꯇ ꯌꯦꯡꯉꯣ ꯂꯥꯎꯅꯦ. ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯨꯠꯄ꯭ꯔꯥ ꯍꯥꯏꯅ. ꯍꯥꯏꯗꯤ ꯀꯦꯃꯦꯔꯥꯗ ꯑꯃꯨꯛ ꯃꯨꯠꯄꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯕ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦ. ꯉꯁꯤ ꯌꯦꯟꯖꯥꯡꯁꯦ ꯐꯖꯅ ꯍꯥꯎꯔꯦ. ꯑꯗꯣ ꯍꯥꯏꯗꯤ ꯑꯩ ꯅꯨꯃꯤꯠꯀꯤ ꯌꯦꯟꯖꯥꯡ ꯑꯗꯨꯝ ꯍꯥꯎꯋꯤ. ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯝ ꯄꯥꯝꯅ ꯊꯣꯡꯕꯅꯤꯅꯀꯣ ꯅꯨꯃꯤꯠꯀꯤ ꯑꯗꯨꯝ ꯍꯥꯎꯋꯤ. ꯑꯗꯨꯗꯒꯤ ꯂꯥꯁꯇ ꯂꯦꯕꯨ ꯎꯇꯤꯗ ꯂꯦꯕꯨ ꯍꯥꯞꯄ ꯆꯥꯕꯁꯦ ꯍꯥꯏꯗꯤ ꯑꯁꯤꯟꯕꯗꯣ ꯑꯃꯨꯛ ꯐꯥꯎꯗꯦ ꯃꯥꯒꯤꯀꯣ. ꯑꯩ ꯈ꯭ꯋꯥꯏ ꯌꯥꯝ ꯍꯥꯞꯄꯤꯗꯨꯕꯨ ꯑꯁꯤꯟꯕ ꯑꯃꯨꯛ ꯐꯥꯎꯗꯦ. ꯑꯗꯣ ꯑꯩꯁꯦ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ.